ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯝꯕ ꯑꯃꯗꯤ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯗꯣꯖꯣ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯗꯣꯖꯣ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯃꯤꯉꯣꯟꯗ ꯋꯥ ꯀꯌꯥ ꯍꯥꯏꯖꯕ ꯉꯝꯗꯕ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯇꯥꯟꯅꯕ ꯈꯔ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯗꯣꯖꯣꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯤ꯫ ꯉꯥꯟꯕꯤꯅ "ꯑꯁ, ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯒꯠꯂꯛꯄ ꯍꯧꯔꯦꯅꯦ꯫ ꯀꯔꯤ ꯈꯨꯠꯁꯥꯅꯣꯅꯦ ꯁꯤꯕꯣ? ꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯑꯃꯠꯇ ꯉꯝꯃꯣꯏ꯫ ꯃꯄꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯥ ꯆꯪꯈꯤꯕꯗꯣ ꯑꯗꯨꯝ ꯀꯥꯟꯗ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯇꯧꯊꯣꯛꯂꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯃꯔꯣꯏꯍꯦ." ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯅꯤꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯅꯃꯧ ꯅꯨꯄꯤꯅ ꯁꯥꯎꯅꯔꯤꯅꯦꯗꯅ, ꯅꯠꯇꯦ, ꯅꯃꯧ ꯅꯨꯄꯤꯒ ꯁꯥꯎꯅꯔꯒ ꯆꯥꯛ ꯍꯦꯛꯇ ꯆꯥꯗꯦꯕ ꯅꯪ ꯇꯧꯔꯤꯕ꯫ ꯑꯣ, ꯑꯩꯁꯨ ꯆꯥꯅꯤꯡꯉꯤꯅꯦ, ꯑꯗꯨꯗ ꯆꯥꯔꯨꯔꯗꯤ ꯑꯩꯁꯦ ꯃꯧꯁꯤꯅ ꯎꯁꯤꯠꯈꯤꯗ꯭ꯔꯣ? ꯃꯄꯥ, ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯍꯧꯖꯤꯛꯁꯨꯅꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯕ ꯆꯥꯛ, ꯄꯨꯛꯀꯁꯤ ꯒꯨꯔꯨ 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 ꯈꯣꯡꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯨꯠ ꯅꯁꯥꯗꯣ ꯐꯖꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯇꯣ ꯊꯣꯡꯒꯠꯂꯨ꯫ ꯑꯩꯅ ꯀꯩꯗꯧꯕꯩ ꯆꯥꯛ ꯊꯣꯡꯗꯣꯏꯕ? ꯃꯧ ꯂꯩꯔꯤꯁꯤ ꯀꯩꯗꯧꯅꯅꯕꯅꯣ? ꯃꯥ ꯂꯩ ꯂꯩꯅ ꯍꯅꯨꯕꯤ ꯑꯩꯅ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯍꯣꯠꯅꯒꯗ꯭ꯔꯣ? ꯌꯦꯡꯉꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯁꯦ ꯎꯔꯤꯗꯅ? ꯅꯨꯃꯤꯠꯁꯤꯅ ꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝꯃꯤꯁꯦ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯐꯃꯨꯡꯁꯦ ꯊꯥꯡꯗꯣꯛꯂꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯗꯧꯔꯤꯅꯤꯀꯣ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯇꯨꯄꯤ ꯅꯪꯗꯤ ꯅꯁꯥꯒ ꯌꯥꯝ ꯀꯟꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ꯫ ꯆꯥꯛꯇꯣ ꯊꯣꯡꯂꯨ, ꯑꯩꯁꯨ ꯂꯥꯝꯃꯛꯑꯕꯅꯤ꯫ ꯃꯄꯥ, ꯅꯪꯁꯨꯅꯦ ꯑꯩꯒꯤ ꯃꯤꯆꯪ ꯀꯩꯁꯨ ꯆꯪꯕꯤꯕ ꯅꯠꯇꯦ꯫ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯧꯁꯤꯅ ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤ ꯅꯥꯁꯟꯅꯗ ꯂꯩꯈ꯭ꯔꯅꯤ꯫ ꯍꯅꯨꯕꯤ ꯄꯣꯛꯍꯧꯕꯤ ꯑꯩꯅꯅꯦ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅ ꯇꯧꯔꯅꯤ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯁꯦ ꯑꯩ ꯑꯣꯏꯅꯤꯡꯉꯛꯇ꯭ꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯀꯣꯛꯇꯣ ꯉꯥꯎꯔꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯀꯣꯛ ꯉꯥꯎꯔꯦ, ꯀꯣꯛ ꯉꯥꯎꯔꯦ, ꯀꯣꯛ ꯉꯥꯎꯔꯦ, ꯍꯨꯔꯨ ꯍꯨꯔꯨ ꯉꯥꯎꯏꯅꯦ꯫ ꯃꯄꯥ, ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯕꯤ ꯍꯧꯈ꯭ꯔꯦꯅꯦ, ꯀꯣꯛ ꯉꯥꯎꯔꯦ, ꯃꯪꯒꯣꯜ ꯐꯥꯎꯗ ꯁꯧꯕꯤꯌꯣ꯫ ꯇꯧꯔꯗꯧꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯂꯥꯛꯑꯣꯁꯦ, ꯑꯩ ꯁꯝꯕꯤꯒꯦꯀꯣ꯫ ꯇꯞꯅ ꯇꯞꯅ, ꯂꯥꯎ ꯂꯥꯎ, ꯁꯤ ꯗꯥꯔꯤꯁꯤꯗ ꯍꯦꯛꯇ ꯐꯝ꯫ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔో? ꯍꯪꯗ꯭ꯔꯁꯨ ꯀꯣꯛ ꯄꯨꯊꯣꯔꯛꯑꯣ꯫ ꯀꯣꯛꯅ ꯀꯣꯛ ꯉꯥꯎꯕꯅꯦ, ꯌꯥꯝ ꯍꯪꯂꯛꯑꯅꯨꯀꯣ ꯅꯨꯄꯥ꯫ ꯍꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯝ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯕꯁꯤꯁꯨ ꯅꯣꯡꯃꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ, ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛ, ꯆꯥꯛ ꯆꯥꯕꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯗꯣꯛꯎꯔꯦ, ꯃꯇꯨ ꯁꯦꯛꯄꯤ ꯃꯥꯟꯕꯁꯤꯅ ꯐꯠ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯛꯄ꯫ ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯩꯃꯥ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯈꯤꯗꯣꯏꯔꯥ? ꯏꯁꯤꯡ ꯂꯧꯕ ꯆꯪꯈꯤꯕꯗꯨꯁꯨ ꯏꯁꯤꯡꯗ ꯅꯟꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯣ, ꯊꯣꯛꯂꯦ꯫ ꯅꯥꯄꯤ ꯐꯣꯏꯔꯨꯕꯩ ꯈꯨꯠꯁꯦ ꯍꯥꯝꯗꯣꯛꯇꯅ ꯀꯃꯥꯏꯅ ꯏꯁꯤꯡ ꯀꯟꯗꯣꯏꯅꯣ ꯅꯪ? ꯁꯦ, ꯊꯛꯑꯣꯁꯦ꯫ ꯉꯥꯟꯕꯤꯗꯨ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯏꯁꯤꯡꯗꯨ ꯊꯛꯏ꯫ ꯏꯁꯤꯡ ꯈꯨꯗꯛꯀꯗꯤ ꯁꯟꯅ ꯊꯛꯄꯗꯧꯅ ꯒꯠ ꯍꯦꯛꯇ ꯊꯛꯄꯤꯅꯤꯅꯦ꯫ ꯍꯥꯎꯔꯦ, ꯏꯁꯤꯡꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ꯫ ꯁꯥꯀꯤꯗꯣ ꯏꯃꯨꯡꯗꯒꯤ ꯍꯞꯀꯥꯝ ꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯪꯒꯣꯜꯁꯤꯗ ꯌꯧ ꯇꯨꯝꯃꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯀꯅꯥꯁꯤꯕꯨ ꯌꯥꯎꯅꯔꯒꯦ ꯁ꯭ꯋꯥꯏꯁꯤꯕꯣ? ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯦꯁꯦ ꯈꯪꯅꯔꯤꯕ ꯅꯠꯇ꯭ꯔꯕ? ꯍꯛꯆꯥꯡ ꯉꯝꯗꯦ ꯅꯥꯏꯗꯦ ꯍꯥꯏ? ꯋꯥ ꯉꯥꯡꯕꯗꯗꯤ ꯑꯣꯟꯊꯣꯛꯀꯟꯅꯕꯨ ꯉꯥꯡꯈ꯭ꯔꯦꯗ꯫ ꯏꯃꯧꯒꯤ ꯑꯅꯥꯕꯗꯣ ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯤꯀꯣ꯫ ꯍꯣꯏ, ꯈꯔ ꯂꯨꯏ ꯍꯥꯏꯇꯥꯔꯦ꯫ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯗꯤ ꯄꯥꯛꯅ ꯅꯥꯗꯤꯌꯦ꯫ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯛꯆꯥꯡꯁꯦ ꯈꯪꯗꯦ, ꯏꯁꯣꯟ ꯁꯣꯟꯊꯩ꯫ ꯁꯦꯝꯖꯟꯕ ꯃꯤꯒ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯥꯅꯤꯡꯗ꯭ꯔꯦ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯑꯄꯨꯝꯕꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯦꯝꯖꯤꯟꯕꯤꯔꯛꯇꯧꯔꯤꯒꯦ? ꯌꯥꯍꯧꯗꯣ ꯉꯟꯅ ꯍꯧꯒꯠꯂꯣ꯫ ꯑꯌꯨꯛꯀꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯤꯅ ꯅꯁꯥꯗ ꯈꯔꯁꯨ ꯐꯨꯍꯜꯂꯣ꯫ ꯀꯩꯗꯧꯕꯩ ꯍꯛꯆꯥꯡ ꯐꯔꯣꯏ? ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯀꯥꯟꯗ ꯍꯧꯒꯠꯂꯛꯑꯅꯤ, ꯑꯗꯨꯒ ꯆꯥꯛꯁꯤꯗ ꯕꯣꯔꯥ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯒ ꯅꯥꯏꯌꯦ ꯅꯪ ꯐꯃꯨꯡ ꯆꯠꯈ꯭ꯔꯅꯤ꯫ ꯑꯩꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯃꯧ, ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯌꯥꯍꯧꯒ ꯉꯟꯕꯁꯤꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯦ꯫ ꯌꯥꯍꯧꯕ ꯉꯜꯂꯕ ꯀꯣꯛꯁꯦ ꯉꯥꯎꯐꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ, ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯗ ꯏꯃꯥꯅ ꯌꯥꯝ ꯄꯥꯅꯕꯁꯦ ꯑꯩ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯀꯩꯁꯨ ꯈꯟꯖꯟꯕꯤꯔꯔꯣꯏꯒꯦ, ꯃꯊꯪꯗꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯑꯩ ꯁꯥꯎꯒꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯆꯪꯈꯤ꯫ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯂꯩꯍꯧꯏ꯫
ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯉꯥꯡꯂꯤꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯅ ꯂꯥꯛꯑꯣꯁꯦ ꯆꯥꯛꯇꯣ ꯅꯪ ꯐꯝꯅ ꯊꯣꯡꯗꯣꯛꯂꯔꯣ ꯑꯩꯅ ꯏꯟꯁꯥꯡ ꯑꯗꯨ ꯁꯦꯝꯕꯤꯔꯛꯂꯒꯦ ꯅꯨꯄꯥ ꯅꯪꯅ ꯆꯥꯛ ꯁꯨꯝ ꯍꯥꯏꯔꯒ ꯂꯩ ꯉꯔꯥꯡ ꯆꯔꯥ ꯍꯦꯟꯕ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯕ꯭ꯔꯣ ꯅꯪ ꯍꯥ ꯃꯑꯣꯡꯗ ꯃꯔꯣꯜ ꯑꯃ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕꯅꯤ ꯉꯁꯤꯀꯣ ꯌꯨꯝꯁꯤ ꯊꯨꯒꯥꯏꯔꯝꯃꯒ ꯀꯗꯥꯏ ꯑꯗꯨꯝ ꯆꯠꯈꯤꯅꯤꯁꯦ ꯍꯟꯗꯣꯛꯑꯁꯦ ꯆꯥꯛ ꯊꯣꯡꯉꯨꯒꯦ ꯑꯩ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯋꯥ ꯉꯥꯡꯕꯁꯤꯅ ꯉꯝꯗꯧꯁꯤꯅ ꯃꯉꯥꯏꯈ꯭ꯔꯦ ꯐꯃꯨꯡ ꯊꯥꯡꯗꯣꯛꯀꯅꯤ ꯈꯔ ꯍꯥꯏ ꯌꯨꯝꯁꯤ ꯊꯨꯒꯥꯏꯔꯝꯅꯤꯕꯨ ꯍꯥꯏꯕꯨ ꯏꯁꯤꯡ ꯁꯅꯥꯕꯨꯅꯕꯨ ꯊꯥꯡꯉꯨ ꯍꯥꯏꯔꯗꯤ ꯈ꯭ꯋꯥꯡ ꯅꯥꯏ ꯇꯧꯔꯛꯑꯅꯤ ꯃꯃꯥ ꯏꯟꯁꯥꯡꯗꯣ ꯑꯩ ꯁꯦꯝꯕꯤꯒꯦꯍꯦ ꯅꯀꯣꯛꯇꯣ ꯉꯥꯎꯏꯅꯕꯨ ꯇꯨꯝꯃꯒ ꯂꯩꯔꯝꯅꯤ ꯅꯪ ꯁꯥꯈꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯄꯥꯟꯗ ꯃꯅꯦꯝ ꯃꯀꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯤ ꯏꯀꯨꯕꯣꯛꯁꯦ ꯃꯥꯅ ꯁꯨꯔꯨ ꯅꯩꯗꯅ ꯁꯤꯖꯤꯟꯅꯕꯗꯤ ꯀꯅꯥꯅꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯄꯣꯠꯇꯦ ꯃꯆꯤꯟꯅꯤꯅ ꯑꯇꯨꯝꯕꯁꯤ ꯊꯥꯡꯗꯣꯛꯂꯒ ꯉꯥꯡꯉꯛꯀꯗꯧꯒꯦ ꯑꯩꯗꯤꯅꯦ ꯁꯨꯝ ꯇꯥꯟꯖꯜꯂꯛꯑꯕꯅꯤ ꯑꯩ ꯂꯩꯃꯤꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯁꯨ ꯁꯤ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯋꯥ ꯌꯥꯝ ꯄꯦꯠꯂꯕꯗꯤ ꯃꯁꯥꯅ ꯊꯣꯡꯍꯟꯕꯅꯤꯗꯅ ꯑꯩ ꯍꯥꯏꯔ ꯑꯗꯨꯝ ꯅꯥꯔ ꯂꯩꯔꯅꯤ ꯁꯨꯡꯐ ꯐꯔꯣꯏꯕ ꯃꯥꯅ ꯉꯝꯍꯟ ꯌꯥꯄꯣꯠꯇꯦ ꯇꯨꯝꯊꯣꯛꯀꯦ ꯀꯥꯟꯅꯗꯦ ꯃꯪ ꯃꯈꯥ ꯇꯥꯒꯦ ꯉꯁꯥꯏꯒꯤ ꯃꯪꯗꯣ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯈꯨꯜꯂꯝꯕꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯛꯀꯦ ꯆꯥꯛꯈꯣꯝꯗ ꯉꯥꯟꯕꯤꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯃꯄꯨꯔꯣꯏꯕꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯃꯄꯥ ꯏꯟꯁꯥꯡꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯤ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯆꯥꯝꯊꯣꯛꯂꯒ ꯊꯣꯡꯖꯤꯟꯈ꯭ꯔꯒꯦ ꯃꯣꯟꯗꯥꯔꯤ ꯁꯥꯗꯅ ꯁꯨꯝ ꯃꯣꯟꯗ ꯂꯩꯔꯅꯨ ꯀꯣꯕꯤ ꯃꯅꯥꯁꯦ ꯇꯤꯟ ꯄꯛꯑꯦꯅ ꯃꯟꯊꯣꯛꯄꯩ ꯋꯥꯅꯤꯅꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯍꯅꯨꯊꯪꯗ ꯑꯩ ꯅꯨꯄꯤ ꯐꯨꯅꯤꯡꯗꯦ ꯁꯤ ꯆꯥꯃꯨꯇꯨ ꯊꯣꯡ ꯍꯥꯎꯅ ꯊꯣꯡ ꯏꯁ ꯅꯨꯄꯤ ꯐꯨꯅꯤꯡꯗꯦ ꯀꯥꯏꯅ ꯐꯨꯔꯣꯏꯍꯦ ꯍꯦꯛ ꯐꯨꯔꯛꯄꯗ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯣ ꯇꯨꯝꯕꯗ ꯃꯣꯟꯅ ꯅꯝꯖꯟꯗꯧꯔꯤꯅꯤ ꯍꯩ ꯇꯧꯍꯩꯗꯦꯅꯦ ꯁꯤꯒꯨꯝꯕ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯋꯥꯁꯦ ꯉꯥꯡꯒꯅꯨꯅ ꯀꯌꯥꯔꯛ ꯍꯟꯅꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯉꯁꯤ ꯐꯥꯎ ꯐꯨꯕ ꯌꯥꯎꯈ꯭ꯔꯕꯣ ꯍꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯧꯁꯤꯒꯤ ꯃꯥꯡꯗꯗꯤ ꯅꯪꯅ ꯉꯝꯕꯗꯣ ꯎꯠꯊꯣꯛꯑꯣꯏꯁꯦꯅ ꯍꯥꯏꯕꯅꯤꯅꯦ ꯃꯤꯅ ꯑꯩꯕꯨ ꯎꯁꯤꯠꯂꯣꯏꯅꯦ ꯅꯪꯕꯨ ꯑꯩ ꯐꯥꯎ ꯎꯁꯤꯠꯄꯤꯗ꯭ꯔꯀꯥꯟꯁꯤꯗ ꯃꯄꯥ ꯅꯪꯗꯤ ꯎꯁꯤꯠꯄꯤꯔꯅꯤ ꯑꯩ ꯁꯨꯝ ꯌꯦꯡꯉꯤꯕꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯑꯁꯤꯁꯨ ꯃꯉꯛ ꯁꯝꯁꯦ ꯄꯥꯏꯔꯒ ꯏꯟꯗꯧꯔꯤꯕꯅꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯥꯏ ꯍꯥ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯝꯂꯒꯦ ꯑꯩ ꯇꯧꯒꯦꯀꯣ ꯉꯁꯤꯗꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯃꯃꯧ ꯅꯨꯄꯤꯒꯤ ꯆꯥꯛꯇꯨ ꯄꯨꯈꯝꯗꯨꯗ ꯈꯖꯤꯛ ꯍꯥꯞꯂꯒ ꯏꯟꯁꯥꯡ ꯃꯍꯤ ꯑꯗꯨꯒ ꯃꯃꯧꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯃꯧ ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯥꯈꯤ ꯇꯞꯅ ꯍꯧꯒꯠꯁꯟꯅꯔꯒ ꯃꯁꯥꯒꯥꯇꯣ ꯉꯝꯗꯕ ꯁꯥꯖꯤꯟꯅꯔꯛꯏ ꯑꯁ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯋꯦ ꯀꯗꯥꯏꯅꯣ ꯆꯥꯛ ꯆꯥꯔꯒꯦ ꯁꯦ ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯔ ꯆꯥꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯒꯤ ꯆꯥꯛꯁꯤꯗꯤ ꯀꯃꯥꯏꯅ ꯄꯨꯛ ꯊꯟꯗꯣꯏꯕ ꯀꯩꯅꯣ ꯏꯃꯥ ꯁꯤꯕꯨ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯂꯣ ꯁꯤꯗꯤ ꯆꯥꯛꯈꯣꯝ ꯑꯍꯨꯝꯄꯨꯗ ꯂꯣꯏꯈ꯭ꯔꯅꯤꯌꯦ ꯍꯥꯏꯌꯦ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛ ꯌꯥꯝ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯥꯞꯇꯕꯅꯤꯅꯦ ꯅꯥꯕꯁꯦ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯌꯥꯗꯕꯅꯤ ꯊꯥꯏꯅ ꯏꯃꯥꯅ ꯅꯥꯔꯤꯀꯥꯟꯗꯁꯨ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯅꯥꯀꯟꯗ ꯊꯨꯝ ꯍꯥꯞꯄꯤꯗꯣ ꯑꯗꯨ ꯅꯝꯃꯒ ꯆꯥ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯆꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯍꯥꯞꯇ꯭ꯔꯕꯅꯤ ꯏꯃꯥꯅ ꯆꯥꯔꯣ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯒꯦ ꯁꯤꯕꯨ ꯆꯥꯛꯅꯤ ꯂꯥꯛꯇ꯭ꯔꯦꯅ ꯂꯪꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅꯦ ꯂꯪꯊꯣꯛꯈ꯭ꯔꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯗꯣꯏꯅꯦꯕ ꯁꯤꯕꯨ ꯊꯑꯣꯏꯒꯤ ꯇꯧꯔꯤ ꯆꯠꯂꯅꯤ ꯃꯥꯏꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯨꯝ ꯅꯥꯁꯤꯟꯅꯔꯒ ꯂꯩꯕꯁꯤꯗ ꯑꯁꯦꯡꯕꯒꯤ ꯅꯥꯕ ꯃꯥꯜꯂꯤ ꯖꯥꯠꯂ ꯎꯄꯥꯏ ꯂꯩꯇꯦ ꯆꯥꯕ ꯇꯥꯕꯅꯤ ꯆꯥꯡꯁꯤꯁꯨ ꯃꯄꯪ ꯑꯝꯇ ꯌꯥꯎꯗꯦ ꯈꯨꯖꯥꯝ ꯑꯣꯏꯅ ꯍꯩꯖꯤꯜꯂꯕ ꯀꯩꯅꯣ ꯍꯥꯎꯕꯅ ꯁꯤꯔꯦ ꯁꯟ ꯃꯌꯨꯡ ꯃꯅꯝꯗ ꯑꯁ ꯏꯗꯤꯅꯦ ꯄꯦꯜꯂꯕꯅꯤ ꯑꯩ ꯄꯦꯜꯂꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯗꯣꯖꯣꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯆꯥꯎꯍꯜꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯆꯥꯎꯍꯜꯅ ꯗꯣꯖꯣ ꯏꯕꯣ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯕꯁꯤ ꯀꯝꯗꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯈꯪꯗꯦꯗ ꯇꯥꯗ ꯅꯨꯡꯉꯥꯏꯔꯤꯔ ꯋꯥꯔꯤꯔ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯖꯗꯦ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯗ ꯂꯥꯡꯉꯤ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯥ ꯉꯝꯗꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯑꯩꯗꯤ ꯏꯊꯟꯇ ꯋꯥꯈꯜꯁꯦ ꯃꯥꯡꯂꯒ ꯇꯨꯝꯈꯤꯕ ꯄꯥꯝꯂꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯨꯝꯕ ꯌꯥꯅꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯑꯗꯨꯁꯨ ꯋꯥꯈꯜꯗꯣ ꯃꯥꯡꯈ꯭ꯔꯗꯤ ꯐꯃꯨꯡꯗ ꯃꯣꯏꯅ ꯊꯥꯡꯖꯤꯟꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩꯔꯣꯏꯗ꯭ꯔꯣ ꯇꯥꯗꯁꯤꯗꯤ ꯄꯪꯉꯤ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯗꯣꯖꯣ ꯅꯪꯁꯦ ꯄꯪꯕꯣꯏ ꯅꯤꯡꯕꯅꯤ ꯐꯅ ꯁꯤꯡꯂꯒ ꯂꯩꯔꯝꯃꯤꯅꯦ ꯅꯍꯥꯟꯈꯩ ꯑꯩꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯃꯦꯗꯅ ꯑꯗꯨꯅꯦ ꯇꯥꯗ ꯃꯌꯥꯝꯅ ꯑꯩꯁꯦ ꯄꯪꯉꯩꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕꯅꯤ ꯁꯣꯝꯗ ꯑꯩꯅ ꯁꯤꯡꯉꯤꯁꯤꯗꯤ ꯃꯣꯏꯅ ꯈꯪꯄꯣꯟꯇꯦ ꯑꯗꯣ ꯉꯁꯤ ꯇꯥꯗꯅ ꯈꯪꯉꯕꯅꯤꯅ ꯃꯊꯪ ꯃꯤꯅ ꯄꯪꯉꯦ ꯍꯥꯏꯔꯛꯂꯁꯨ ꯁꯤꯡꯉꯦꯅ ꯈꯔ ꯍꯥꯏꯕꯤꯔꯣꯀꯣ ꯍꯣꯏ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯣꯡꯒꯥꯜꯁꯤ ꯌꯧꯔꯦ ꯅꯪ ꯇꯥꯗꯁꯨ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ ꯗꯨꯖꯣ ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯄ ꯀꯤꯕ꯭ꯔꯣ
ꯑꯁ ꯇꯥꯗ ꯁꯤꯗꯤ ꯉꯥꯎꯔꯦꯅ ꯅꯨꯡꯊꯤꯜꯁꯤꯗꯕꯨ ꯀꯤꯕ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯨ ꯅꯠꯇꯅ ꯀꯤꯕꯤꯗꯦ ꯇꯥꯗ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯃꯁꯤ ꯁꯤꯡꯉꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯈꯔ ꯊꯥꯒꯠ ꯑꯔꯨꯝꯕ ꯄꯣꯠ ꯊꯥꯡꯒꯠꯂꯒꯦ ꯈꯪꯅꯤꯗꯅ ꯃꯁꯦ ꯀꯔꯤ ꯄꯪꯉꯤꯗꯤ ꯍꯥꯏꯔꯒ ꯃꯁꯥꯅ ꯇꯨꯞ ꯂꯥꯎꯅ ꯐꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯛꯇ ꯈꯔ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ ꯊꯕꯛ ꯁꯨꯕꯗ ꯃꯁꯥ ꯐꯕ ꯈꯔ ꯍꯦꯟꯅ ꯋꯥꯏꯗꯣ ꯃꯉꯣꯟꯗ ꯊꯣꯛꯍꯜꯂꯗꯧꯅꯤ ꯗꯣꯖꯣꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯃꯪꯒꯣꯜꯗ ꯃꯃꯥ ꯃꯄꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯉꯟꯅ ꯍꯜꯂꯛꯄꯗꯨꯗ ꯃꯃꯥꯅ ꯅꯣꯛꯂꯒ ꯍꯥꯏꯃ ꯏꯆꯥꯗꯤ ꯉꯁꯤ ꯉꯟꯇꯥ ꯍꯜꯂꯛꯂꯦꯗꯅ ꯅꯃꯥ ꯑꯩꯅ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯂꯒ ꯂꯩꯔꯤꯁꯦ ꯅꯪꯁꯨ ꯈꯪꯕ ꯑꯣꯏꯔꯦ ꯐꯔꯦ ꯉꯁꯤ ꯉꯟꯅ ꯍꯜꯂꯛꯄ ꯐꯝꯃꯨꯁꯦ 이마가 우리 사시 미나 타박 수르기 와르 간시다 아두가 농사다수 쌍 락부기 와이 이마 짜하나 싸르기 아두가 꼬나 tabna 와리도 사시 도소 마신가 숙독라가 이몽데 쌍크레 마시수 야로이더리 아이는 아시가 와리 사시 하이바다 마나다 바 합드리세 우리다나 마빠능수 에이 미나 와나 락부시다 와리 사시 하이디 야락다바 사나 다드로 이사 누빠시 사나바 살루부디 나때다나 농사 머릭시다 와나 타박 살루리님 오 에이 란자레 뿜나막세 아이나 란나 낙다니 시수 아이나 란바 따라바 나트로 파이 호렌다기 란 떠부다 멍수 호렌다기 마사 누가이게 하이다 하락사 막히야타 시에라가네 또랑 혹시다 포우라가 탕게 헤라 아이부 팟다비 따라가나 아이부 왕강라가 하고라가 통갈음다 토끼 떠위 까이도 너무 오 사우비 호이다 살루게 힘다 숨 레싱바시야 이사세 마링 ጸ레 ngasi기 lekai poidri 노무기 미와가 나드라니 이사세 손타부금 떠 lekai sit thungna sandoklogi khang mo katan chubisia nasidi nuaine dojodu saktoklaga magi kada sanglei saki phamungda phamlaga leirami morok mepasidi sae haure kaidore nangna suklaga muk leiramsida insang hawra kai insangno thongiduba khamena sinbiga nga yaibaga thongi kaino ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯏꯟꯁꯥꯡ ꯍꯪꯉꯤꯁꯤꯕꯣ ꯆꯥꯏ 이마나 ꯑꯅꯥꯕ ꯃꯤꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯌꯥꯗꯕꯅꯦꯅ ꯇꯨ ꯁꯨꯛꯇꯪ ꯄꯤꯖꯔꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯃꯄꯪꯁꯨ ꯍꯥꯞꯇꯦ ꯉꯥꯏ ꯍꯥꯏꯕꯁꯨ ꯍꯥꯞꯄꯤꯗꯤ ꯄꯨꯈꯝ ꯑꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯅꯝꯃꯒ ꯆꯥꯎꯑꯣꯅ ꯑꯩꯕꯨ ꯆꯥꯍꯜꯂꯤꯅꯤ ꯈꯪꯉꯕ꯭ꯔꯣ ꯑꯗꯨꯗꯤ 이마ꯅ ꯍꯥꯏꯗꯨ ꯆꯨꯝꯗ꯭ꯔꯣ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯅꯥꯕ ꯀꯥꯟꯗꯁꯨ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯈꯪꯉꯕ ꯏꯃꯥꯅ ꯆꯥꯒꯪꯒ ꯉꯥꯒ ꯏꯟꯕꯗꯣ ꯑꯗꯨꯁꯨ ꯆꯥꯗꯦ ꯅꯪꯗꯤ ꯐꯅꯌꯥꯝꯕꯨ ꯆꯥꯔꯤ ꯅꯨꯄꯥ ꯅꯪꯒꯤ ꯁꯦꯡꯒꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯣ ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯁꯤꯡꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯗꯨꯏ ꯅꯠꯇꯦꯕ ꯁꯧꯒꯠꯈꯤꯅꯨ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯃꯤ ꯑꯅꯥꯕ ꯃꯤꯁꯤꯗ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯆꯥꯛ ꯈꯤꯇꯪ ꯄꯤꯖꯔꯤꯗꯨꯕꯨ ꯃꯌꯥꯝ ꯄꯤꯖꯕ ꯌꯥꯕꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯨꯄꯤ ꯐꯠꯇꯕꯅꯤ ꯃꯥꯗꯤ ꯐꯠꯇꯕꯅꯦꯕ ꯌꯥꯝ ꯐꯠꯇꯕ ꯃꯥꯅ ꯐꯠꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯅꯥꯕ ꯐꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩꯅ ꯋꯥꯔꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯁꯥꯈꯤꯗꯨ ꯀꯞꯁꯤꯟꯅꯔꯛꯏ 도조나 마사가도 이랑 랑저라가 템전나부 헛나니 마발다 팜리바 마빠디 마나콩 멜라가 캉니 아스타니 기레다고 까리 นุ่ง기 몽골스다 팜루부노도 해 토이 아이보 통갈다 우rum랑마 디라가 팜루시라네 오이다 무이 마타이 마나오기 빡담 릴라세 따드 서럭디 아이 통갈도 이나 팜브리 히브라 tawjawragi lin nungnaga siklasu idaibakin sikninga siksanu sikninga toasanu somna nganbidu chawbi hoida phamli chawbidi magi wasingdu taningdabagi makopu hotpawo manakongdu suru noibo tawdun lei sawbia aina liri borise nang gyan tabra nang so ta yan riyengu nong ganbadagi namit tawa pham masangam bina phamda longna leigre longka kaktana leigre aduga aina chakita pijabadana masinga se suktok tawrido maido narira natraga nasinnairaba ha hayoba noisu aine noina nina mogi warisia khangsadreko isena lereku wa taraga sina sum hekta manba aduga lamida nong phadok thengnabada namong numbidu nu wari sabadasu mana asumba dum manba ai kanagi wari thajadoino khangdre kharinu khangde ita taningi khangde taningdre ko hagolaga sakige haideba ai sumbani mane sumdradi kaino मौदिनिया कतन चुबिनी थबकतो तौनी खंद्रदी मा कइदुबै मयुम पालैनो सि हेरा थबकति सुनिंगदे अदुगा आहाउबदी
ꯇꯣꯏꯕ ꯆꯥꯅꯤꯡꯉꯤꯕ ꯃꯊꯤꯕꯣꯡꯗꯨꯗꯅꯦ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯔꯒ ꯁꯨꯝ ꯅꯩꯊꯠꯂ ꯐꯥꯗꯧꯅꯤ ꯇꯥꯅꯤꯡꯗꯦ ꯏꯆꯦ ꯇꯥꯕ ꯌꯥꯝ ꯋꯥ ꯈꯔꯁꯨ ꯉꯥꯡꯕꯤꯌꯣ ꯃꯤꯁꯨ ꯃꯈꯨꯠ ꯄꯥꯜꯂꯤꯗꯨꯗꯤ ꯃꯈꯨꯠ ꯃꯥꯏ ꯍꯟꯖꯔꯛꯁꯅꯤ ꯑꯗꯨꯃꯥꯏꯅꯒ ꯐꯨꯅꯕꯤ ꯈꯠꯅꯕꯤ ꯇꯧꯔꯨꯅꯨꯀꯣ ꯃꯤꯗꯤ ꯅꯍꯥꯟꯅꯤ ꯏꯆꯦꯅ ꯍꯟꯅꯨꯕꯤ ꯑꯣꯏꯔꯛꯂꯕ ꯃꯤꯅ ꯉꯝꯈꯤꯅꯤ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯄꯥꯡꯒꯜꯗꯤ ꯍꯟꯄꯣꯟꯇ꯭ꯔꯤ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯉꯝꯈꯤꯅꯤ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏ ꯑꯩꯁꯦ ꯃꯤ ꯈꯠꯅꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯦ ꯌꯦꯡꯉꯣ ꯇꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝ ꯍꯧꯗꯕꯤꯗ ꯍꯣꯔꯒ ꯂꯩꯔꯤꯁꯤ ꯎꯕ꯭ꯔꯥ ꯁꯤꯗꯒꯤ ꯃꯄꯥꯛ ꯑꯃ ꯍꯣꯔꯒ ꯂꯩꯔꯤꯁꯦ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯈꯠꯅꯕꯗ ꯁꯝ ꯈꯣꯏꯅꯕꯗꯨ ꯍꯣꯈ꯭ꯔꯤꯕꯅꯤ ꯑꯩꯅ ꯉꯝꯈꯤꯌꯦ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯝꯗꯣ ꯑꯃꯠꯇ ꯍꯧꯔꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯐꯖꯅ ꯐꯣꯏꯈꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯄꯦꯇꯋꯥꯁꯦ ꯐꯨꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯀꯥ ꯑꯃ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯑꯩꯅ ꯁꯥꯎꯔꯀꯥꯟꯗ ꯃꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯃꯃꯧꯒꯤ ꯋꯥꯔꯤꯁꯦ ꯇꯥꯅꯤꯡꯗꯕꯅ ꯁꯤꯔꯦꯍꯦ ꯁꯩꯇ ꯑꯩꯗꯤ ꯏꯆꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨꯕꯨ ꯅꯣꯏ ꯃꯧꯒꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯥꯃꯟꯗꯅ ꯅꯀꯣꯡꯁꯦ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯦꯕꯣ ꯀꯩꯗꯧꯕꯩ ꯋꯥꯏ ꯆꯤꯜꯂꯤꯕ ꯃꯤꯗꯤꯅꯦ ꯃꯅꯦꯝ ꯃꯃꯧ ꯈꯠꯅꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯖꯒꯦꯅ ꯊꯑꯣꯏꯀꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯎꯔꯣꯏꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯅꯀꯣꯡ ꯋꯥꯏ ꯆꯤꯜꯂꯦ ꯁꯤꯕꯨ ꯀꯔꯤ ꯐꯔꯛꯅꯣ ꯅꯪꯅ ꯇꯥꯁꯤꯜꯂꯛꯏꯁꯤꯕꯣ ꯆꯥꯎꯕꯤ ꯆꯃꯣꯠꯅꯕꯤ ꯅꯪꯕꯣ ꯅꯣꯡ ꯐꯥꯗꯣꯛ ꯇꯥꯕꯗ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯤ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯥꯁꯤꯜꯂꯛꯑꯗꯤ ꯇꯥꯅꯤꯡꯉꯛꯇꯤꯌꯦ ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯅꯃꯧ ꯈꯠꯅꯕꯒꯤ ꯋꯥꯔꯤ ꯇꯧꯔꯛꯑꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯀꯥꯏꯗꯅ ꯆꯤꯡꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯃꯧ ꯃꯅꯦꯝ ꯈꯠꯅꯕꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯇꯥꯔꯛꯂꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯅꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯂꯩꯌꯦꯕ ꯊꯕꯛ ꯇꯧꯐꯝꯒ ꯈꯪꯗꯦ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯔꯛꯑꯣ ꯊꯋꯥꯏ ꯇꯥꯅ ꯇꯥꯕꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯇꯧꯕꯒ ꯃꯧꯗꯣ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯩꯅ ꯁꯤ ꯍꯥꯏꯔꯨꯕꯒꯤ ꯃꯥꯅ ꯑꯗꯨꯝ ꯈꯨꯝꯃꯛꯄꯅꯤ ꯑꯗꯨ ꯅꯣꯡꯇꯗꯤ ꯍꯥꯏꯗꯦꯕ ꯍꯥꯏꯔꯨꯕ ꯋꯥꯗꯨꯗꯤ ꯅꯣꯡꯇ ꯄꯟꯗꯦ ꯃꯤꯅ ꯍꯥꯏꯔꯛꯄ ꯈꯛ ꯇꯝꯃꯤꯅꯦ ꯉꯥꯏꯈꯣ ꯆꯥꯎꯕꯤ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯀꯥꯏꯗꯨꯔꯣ ꯑꯩꯅ ꯀꯅꯥ ꯅꯠꯇꯦ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯇꯝꯕꯁꯤꯗ ꯅꯪꯁꯨ ꯃꯔꯩ ꯇꯧꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯕꯅꯦꯕ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯋꯥ ꯇꯥꯅꯐꯝꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯅꯤ ꯈꯜꯂꯒ ꯃꯁꯤꯗꯩꯁꯤꯗ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯅꯣꯏ ꯌꯨꯝꯗꯒ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯃꯕ ꯂꯥꯟꯗꯤꯌꯦ ꯑꯩ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ ꯅꯅꯥꯎꯅ ꯍꯥꯏꯖꯕꯗꯤꯅꯦ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯁꯤ ꯍꯥꯏꯕ ꯅꯣꯏ ꯃꯧꯒ ꯈꯠꯅꯕꯩ ꯋꯥꯔꯤꯗꯣ ꯂꯤꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯌꯦꯡꯉꯣ ꯋꯥꯔꯤ ꯏꯕ ꯀꯕꯤꯁꯤꯡꯅ ꯌꯨꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯈꯟꯒꯠꯂꯒ ꯏꯔꯝꯃꯤ ꯃꯌꯥꯝꯁꯦ ꯏꯆꯦ ꯍꯣꯏꯒꯨꯝꯕꯅ ꯄꯥꯅꯅꯕꯅꯤ ꯈꯪꯅꯕꯅꯤ ꯍꯦꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯣꯏꯁꯨ ꯏꯃꯨꯡꯒꯤ ꯈꯠꯅ ꯆꯩꯅꯕ ꯍꯦꯜꯂꯛꯇꯅꯅꯦ ꯐꯖꯕ ꯅꯤꯇꯤ ꯅꯤꯌꯣꯝꯒꯤꯒ ꯑꯃꯠꯇ ꯏꯕ ꯁꯪꯗ꯭ꯔꯕꯅꯤ ꯀꯕꯤ ꯈꯨꯔꯖꯩ ꯄꯥꯏꯔꯒꯅꯦ ꯂꯣꯏꯅ ꯂꯣꯠꯅꯈ꯭ꯔꯕꯅꯤ ꯆꯥꯎꯕꯤꯌꯥ ꯅꯪꯕꯨ ꯄꯥꯡꯒꯅꯨꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯑꯗꯨꯗ ꯍꯌꯦꯡꯋꯥꯏ ꯇꯧꯗꯅꯕꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯍꯣꯏꯁꯦ ꯏꯆꯦꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯨꯝꯂꯝꯂꯅꯤ ꯑꯗꯣ ꯑꯩ ꯐꯤ ꯑꯝꯇ ꯁꯥꯒꯦ ꯏꯆꯦ ꯑꯗꯨꯝ ꯐꯝꯒꯦꯔꯥ ꯆꯠꯀꯦꯔꯥ ꯇꯧꯔꯣꯀꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯃꯁꯛꯁꯤꯒ ꯉꯥꯡꯂꯁꯨ ꯃꯥꯅ ꯉꯝꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯃꯆꯤꯟꯅꯤꯅ ꯈꯨꯝꯃꯨꯛ ꯇꯨꯝꯈꯩ ꯆꯕꯦꯡ ꯉꯥꯡꯂꯗꯅ ꯆꯥꯎꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯤꯁꯥꯀꯣꯜꯗ ꯀꯥꯈꯠꯂꯒ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯉꯥꯟꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ ꯃꯁꯤꯃꯁꯨ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯁꯤꯡꯖꯧꯁꯅꯨ ꯈꯜꯂꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯤ ꯑꯣꯏꯔꯦ ꯁꯥꯔꯣꯏ ꯋꯥꯔꯤꯒ ꯑꯝꯇ ꯍꯌꯦꯡꯋꯥꯏ ꯃꯥꯁꯨ ꯋꯥꯖꯁꯅꯤ ꯃꯔꯥꯏꯅ ꯃꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯍꯩꯅꯧ ꯃꯌꯥꯝꯒꯁꯨ ꯄꯥꯜꯂꯤꯅꯦꯍꯦ ꯄꯥꯝꯕꯤꯁꯨ ꯅꯝꯅ ꯍꯧꯔꯗꯅ ꯈꯪꯉꯦ ꯁꯤꯗꯒꯤ ꯐꯅ ꯈꯟꯇꯛꯂꯒ ꯊꯝꯂꯝꯈꯤꯕ ꯃꯁꯦ ꯈꯪꯕ꯭ꯔꯥ ꯃꯁꯤꯒꯤ ꯆꯥꯎꯕꯤ ꯁꯥꯃꯨ ꯃꯥꯟꯕꯤꯁꯦ ꯍꯩꯒꯝꯇ ꯆꯥꯕ ꯐꯪꯍꯜꯂꯣꯏ ꯀꯟꯊꯠꯀꯦꯗꯍꯦ ꯃꯊꯧ ꯂꯩꯇꯕꯤ ꯑꯐꯁꯥꯕꯤ ꯉꯥꯟꯕꯤꯗꯨꯅ ꯃꯤꯒꯤ ꯍꯩꯅꯧ ꯄꯥꯜꯂꯤꯕꯁꯤꯡꯗꯨ ꯆꯩꯗꯨꯅ ꯂꯣꯏꯅ ꯀꯟꯊꯠꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯁꯥꯈꯤ ꯃꯥꯁꯨ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯤ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯀꯨꯞ ꯃꯇꯥ ꯃꯌꯥꯝꯕꯨ ꯃꯦꯟꯁꯤꯟꯅꯅꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯂꯕ ꯃꯥꯜꯂꯤ ꯏꯄꯪ ꯄꯪꯖꯕ ꯗꯣꯖꯣ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯊꯤꯔꯨꯕ ꯀꯧꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯈꯪꯗꯦ ꯁꯥꯈꯤꯅ ꯄꯥꯎ ꯇꯝꯂꯕꯁꯨ ꯉꯥꯏꯍꯥꯛ ꯇꯥꯔꯝꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯗꯨꯝ ꯀꯥꯎꯈꯤ ꯗꯣꯖꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄꯗꯨꯗ ꯈꯥꯝꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯊꯕꯛ ꯆꯠꯇꯣꯏꯔꯥ ꯉꯥꯏꯈꯣ ꯏꯃꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯈꯤꯁꯤ ꯑꯩ ꯋꯥꯅꯣ ꯏꯃꯥ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯊꯕꯛ ꯊꯦꯡꯉꯕꯅꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯌꯦꯡꯉꯣ ꯏꯃꯥꯅ ꯋꯥꯏ ꯁꯤꯠꯂꯤꯁꯦ ꯎꯔꯦꯗꯅ ꯊꯣꯡꯒꯥꯜꯁꯤꯐꯥꯎ
mata wai sini khangde yahau su ne numit chap yung lakandani man hagolakadoisi kanan ikoi pab masi maha tandan sigi masidia nakoi pabadadi imana kaidobagi sumaina haidawrino nangi nupi samkhoi bidubuninya aina harisia madugi lumang khoi bi pupattabido as ai khangdrida sakina haini imana ngangi ima phatte sak yam pizadi hai aduga imana mo hai ai kok ngawri ko kanagi misang sangduno khangdeba aduna imasu wayam nganglun sakisu mai thong mai tawsani noi sumai khanaraga ai kamai thabak su waibno sisu wa haina ba yadena yare sakro sak apang khunjau chalo thabak tu sururo aduga nya horen halaklaga chakto pukap makatnanaba so hoima adudi ai bu jaluki mama na nganglibadu kaisu khandana dozo du satkirami kaya ta mabuk samliba dozo mahak mabuk mapau samlabadi mayamna pangi na hainabasi masana taban karigidi hainaroi waikhugi satnabi maraksida masana pana sakribadu mamaduna mamit phaini yingdun lehawi aina nganglibase kaisu khandana sakrisi yongkumase wai kam sit loide he ngasidi mi tik tawge hai mawa hawgalau wari chat chabim sanase hawgalatribra as kari doiba Wait to guy to me sida kwa tong ne talak thari du bo kai janari ge chana ba sana da ba nang si mong natro mo oirabadi mo magi lisa sa kharsa patamo haina tana ba sum yarak trabadi nang napam yong sani ko napam yong sani is ha ha yo piting swat no tuk nok ningi ima sibu ai hinu paro nate ipam yong sani kai na haibi du bu kari bitano nupa na yariye nasa nupa na luna tawbiri aduna ipam yoba kaidudi oithoktraba wat ipam da hangena yumpa na pasunate adudi imung kita bo bayam sia tawsandana awat apa singsia yingjan badi kari kai ha masida sida aina leisabi masadi bu hele imungi thabak tawbada nangama lari haibagi kari kanariya aina thabak tawbadadi mi oina thabibro wai silya sunji aton haimaliga wai sitpa sengdega Atagi sak thong le insang mahilani sak kali thotli wayan pet padu imadi atudadi ai su tawdaba taba ai bahana sumai tawramro loina ba wari sa ba yaraktradi nasannabi ngakane khoidi o adu wi bataradi yam nasanadu oredinya aina sak haptaba tar anaba midi samput oina saganbani aduna maroina pakpi samput put batar kaino maroina pakpi pu samput kamai putawrige Putkesu thabiru ko bira putlo kaino ma ibagi sidi aise sarai belaning mabali ko sarai belaning ma helhanning e mauna na thau masa khangdrabadi aigine sarai helan dawri aduna nama bo kisa dribyam sarakhini so na sangam lamlaroi tumuro aine tapna dum thabak singsia losilaga samphutu putpirage ngammaroida adugi samphutu di ima oya sabiro as sidi tum hagolakuri isase khara nungai bugum tawe aying banu sina phubai ra kaino sakto ai thong nurage adugi masu ai thong masai sangda wa pelanu kande irusa nu thoklaga jakse ai na hana thong nuki nahan kai phasana sadabu isase tol hainari sakhido aduk hangna phattabi maudinate manemna wa pet mayam duda masu mathamai homlakpani mamongna sak thongki bududa tombana sanglaklaga ingagakna magi nupi da hanglai hey mama Ngasidi mo sibo masano ngai haibro waina nya na phatradi maroi sa phu pisani hairure adudagi na phakrama iruga sat luthok naga nya chak thongkrisi aigi moksi kashu yam phatabdi nate mama nang sune chaka khana bhawrnu ko aine akhoi ni khana launa bagi makhot taningdre is aibu kayam khana bhawradana mana thabak tawbada loisilamdabado aina phajana haimi bagi wani kaino Sida mo ay na kanaba watahan biri si karino. O mama, nangi haibado, sumna haidiye. Haipa sabam yarag haibado, tawagano haibani. Misu, tabagto, nung tigi tawag haijaragsa. Masiday sida, nangna, kung taang kudin, karida soye na bakta yengli. Adudadi, misu dum, masangam kita batam. Mapanang inahan kay, mausigi misang nalarami wa oira. Ay nangang wa taraga, kumay ising dudi, tawsan na mo oira kwa. Oidradi, nang tarido niyom na tab aduna tawsinaribane isu imawdasu isanupadasu ngangribado maram leibana nang khangdro ha aina khatnadoribasidi
ꯑꯣꯟꯅꯔꯝꯃꯦꯗꯅ ꯅꯍꯥꯟꯈꯩ ꯑꯩꯅ ꯃꯧꯗ ꯈꯠꯅꯕ ꯍꯧꯔꯤꯁꯤꯗꯤ ꯑꯣꯟꯅꯔꯦꯕ ꯃꯄꯥ ꯅꯪꯒ ꯈꯠꯅꯗꯧꯕ ꯑꯣꯏꯔꯝꯃꯦꯕ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯔꯛꯑꯣ ꯉꯁꯤꯗꯤꯅꯦ ꯋꯥ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯗꯧ ꯍꯥꯏꯔꯛꯑꯣ ꯉꯥꯟꯕꯤꯗꯨ ꯈ꯭ꯋꯥꯡꯁꯦꯠꯀ ꯁꯦꯠꯆꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗꯒ ꯌꯥꯝ ꯑꯐꯥꯎ ꯁꯥꯔꯒ ꯃꯨꯛꯂꯒ ꯂꯦꯞꯄꯤ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯕꯁꯦ ꯏꯅꯣꯏ ꯅꯣꯏꯈꯩ ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯁꯤꯅꯦꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯍꯨꯏ ꯑꯃꯨꯕꯤꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯃꯥꯡꯗꯒ ꯐꯜꯂꯒꯁꯨ ꯂꯦꯞꯄ ꯁꯥꯔꯤ ꯑꯩ ꯅꯨꯄꯤ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝꯅꯁꯨ ꯑꯀꯟ ꯁꯥꯒꯅ ꯑꯩꯅꯅꯦ ꯅꯨꯄꯤꯅꯤꯅ ꯁꯨꯝ ꯂꯨꯅ ꯇꯧꯕꯁꯤꯗ ꯏꯊꯛꯇ ꯀꯥꯔꯛꯀꯅꯨꯀꯣ ꯑꯩꯁꯨꯅꯦ ꯊꯥꯏꯅꯒꯤ ꯃꯨꯛꯅꯥ ꯖꯇ꯭ꯔꯥꯅꯤ ꯃꯤꯅꯗꯕꯨ ꯉꯝꯈꯤꯕꯩ ꯋꯥꯅꯤ ꯃꯤꯅ ꯉꯝꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯋꯥꯖꯥꯎꯗꯣ ꯉꯥꯡꯂꯛꯑꯅꯨꯋꯣ ꯑꯩꯁꯨꯅꯦ ꯊꯥꯏꯅ ꯃꯤ ꯈꯠꯅꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯉꯥꯟꯕꯤꯅꯦ ꯂꯩꯀꯥꯏ ꯃꯤ ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯄꯣꯟꯇꯦ ꯂꯥꯏꯅꯗꯤ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯅ ꯐꯖꯅ ꯉꯝꯈꯤ ꯁꯝꯒꯁꯦ ꯈꯣꯏꯗꯠꯇꯅ ꯇꯧꯈꯤ ꯑꯣ ꯑꯗꯨꯗꯤ 이번이 싹 안하래고 아두나 얌 아깐 사나르시 잉어 낭수네 이모우 누피시는 싹 통리부세 아왓 아빠 잉무소 아이소 잉콜기 장 khara 이싱자 비루게 아두나 파라 드라마바 파도이니니 마마낭고 아스 아이세 아파비 온다우라바 아이나디 khara 사티라가 목스야 옷게 떠오르가 옷바 팡드라바 아이나 옷게 칸브라부 만 오이나 헤나 옷실레이냐 야데냐 나선나라가 레이크라가 이문기 더벅싱스야 앵고나 또이 떠할리에바 팟다비 오이베스야 가이숨 까나다바자 이사도 와라 똑세이바 하 망골스다 ꯉꯦꯛtum ꯐꯝꯗꯣꯛꯂꯒ ꯂꯩꯒꯦ 이모나 싹 통크러버니나 와이 상래 사키도 사콤ꯗꯒꯤ ꯊꯣꯛꯂꯛꯏ 이마 인사 ꯑꯝꯇ ꯂꯩꯍꯧꯗꯦ ꯀꯩꯅꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯕꯣ ꯍꯩ ꯉꯥ ꯌꯥꯏꯕꯗꯨ ꯉꯥꯏꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥꯅꯦ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ ꯉꯥ ꯌꯥꯏꯕꯗꯤ ꯈꯔ ꯂꯩꯍꯧꯏ ꯅꯨꯡ ꯌꯥꯏꯕꯗꯤ ꯂꯩꯍꯧꯗꯦ ꯍꯣꯏꯁꯦ 이마ꯅꯦ ꯏꯪꯈꯣꯜꯗꯒꯤ ꯉꯥ ꯈꯔ ꯍꯦꯛꯂꯛꯀꯦ ꯏꯪꯈꯣꯜꯒꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯂꯁꯤꯀꯣ ꯉꯁꯤꯗꯤ ꯏꯃꯧꯅ ꯅꯥꯕ ꯐꯔꯛꯄ ꯅꯨꯃꯤꯠꯅꯤꯅ ꯏꯪꯈꯣꯜꯗꯒꯤ ꯉꯥ ꯍꯦꯛꯂꯒ ꯊꯣꯡꯕ ꯇꯥꯕꯅꯤ 이마ꯅ ꯋꯥ ꯄꯦꯠꯇꯕ ꯅꯨꯃꯤꯠꯅꯤꯅ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯪꯈꯣꯜꯒꯤ ꯉꯥꯗꯣ ꯊꯣꯡꯕ ꯇꯥꯕꯅꯤ ꯍꯦꯛꯄꯤꯔꯛꯑꯣ ꯑꯩ ꯆꯥꯛ ꯌꯩꯊꯔꯝꯂꯒꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯁꯤ ꯂꯥꯏꯅ ꯏꯟꯁꯤꯟꯕꯗꯧꯅ ꯈꯠꯅꯗꯦ ꯑꯃꯅ ꯉꯥꯡꯂꯁꯨ ꯁꯥꯎꯅꯗꯦ ꯅꯣꯛ ꯅꯣꯛꯇꯅ ꯐꯥꯒꯤ ꯇꯧꯅꯔꯤ ꯁꯥꯈꯤꯗꯤ ꯃꯤꯅꯕꯨ ꯐꯕ ꯍꯧꯔꯛꯂꯕꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯥꯗꯣꯛꯄꯤꯅꯤ ꯃꯅꯦꯝꯅ ꯃꯔꯩ ꯀꯟꯕ ꯍꯦꯟꯕꯗꯨꯗ ꯃꯥꯁꯨ ꯊꯑꯣꯏꯅ ꯅꯥꯁꯤꯟꯅꯕꯅꯤ ꯃꯅꯦꯝ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯔꯣꯏ ꯆꯝꯐꯨꯠ ꯄꯤꯖꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯈꯤꯁꯨ ꯇꯥꯟ ꯆꯥꯔꯤꯀꯥꯟꯁꯤꯗ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯈꯠꯅ ꯆꯩꯅꯕ ꯐꯈ꯭ꯔꯦ ꯉꯥꯟꯕꯤꯁꯨ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈꯤꯗ꯭ꯔꯦ ꯗꯣꯖꯣꯗꯤ ꯍꯥꯟꯅꯒꯨꯝꯅ ꯏꯄꯪ ꯄꯪꯖꯔꯒ ꯂꯩ ꯁꯥꯈꯤꯁꯨ ꯏꯪꯈꯣꯜ ꯀꯣꯏꯕꯗꯨ ꯌꯥꯎꯁꯤꯜꯂꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯃꯅꯦꯝꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯂꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯥꯈꯤ ꯆꯥꯛ ꯊꯣꯡꯂꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯂꯤ ꯗꯣꯖꯣꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥ ꯆꯧꯕ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯄꯨꯔꯛꯏ ꯁꯥꯈꯤ ꯌꯦꯡꯉꯨꯇꯨ ꯉꯥꯁꯤ ꯆꯥꯎꯗ꯭ꯔꯥ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯂꯛꯏ ꯑꯗꯨ ꯇꯥꯟ ꯆꯥꯔꯤꯅ ꯀꯩꯊꯦꯜ ꯆꯪꯉꯒ ꯉꯥꯁꯦ ꯍꯦꯛꯇ ꯂꯩꯊꯔꯛꯄꯅꯤ ꯍꯩꯃ ꯌꯥꯝ ꯆꯥꯎꯋꯦ ꯃꯃꯜ ꯌꯥꯝ ꯇꯥꯡꯂꯝꯗꯧ ꯃꯥꯜꯂꯤꯕꯣ ꯉꯥꯁꯤ ꯐꯖꯔꯕꯅꯤꯅ ꯃꯃꯜ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯣ ꯑꯩꯅ ꯈꯣꯡ ꯈꯨꯠ ꯁꯦꯝꯗꯣꯛꯂꯒ ꯇꯞꯅ ꯁꯦꯝꯃꯒꯦ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯗꯧꯅꯤꯀꯣ ꯍꯣꯏ ꯊꯣꯡꯒꯦ ꯇꯧꯔꯤꯁꯤ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯁꯣꯝꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯐꯝꯂꯤꯁꯦ ꯎꯕꯤ ꯄꯣꯠꯇꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯉꯥꯗꯣ ꯏꯃꯥ ꯍꯣꯏꯗꯁꯨ ꯈꯔ ꯎꯠꯂꯛꯎꯅꯦ ꯀꯌꯥꯝ ꯆꯥꯎꯒꯦ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯈꯣꯏꯁꯨ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯑꯃꯝꯕ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯏꯃꯥ ꯈꯣꯏꯅ ꯑꯃꯨꯛ ꯑꯃꯝꯕꯗ ꯐꯝꯃꯒ ꯂꯩꯕꯗꯨꯗ ꯑꯝꯇ ꯎꯗ꯭ꯔꯦ ꯏꯃꯥ ꯄꯥꯕꯒꯤ ꯀꯨꯆꯨꯗꯨꯁꯨ ꯃꯨꯕꯅꯤꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯐꯝꯕꯗꯨꯗ ꯀꯥꯏꯗꯒꯤ ꯊꯤꯕ ꯐꯥꯎ ꯐꯪꯗꯦ ꯁꯣꯝꯗ ꯈꯔ ꯊꯣꯡꯉꯣꯕ ꯇꯨ ꯁꯣꯝꯗ ꯑꯗꯨꯒ ꯉꯥꯁꯦ ꯐꯖꯅ ꯌꯦꯡꯉꯨ ꯂꯥꯎꯗꯣ ꯏꯄꯥꯒꯤꯗꯨꯁꯨ ꯅꯪꯁꯨ ꯇꯞꯅ ꯇꯞꯅ ꯃꯤ ꯍꯥꯠꯄꯗꯤ ꯐꯖꯅ ꯍꯩꯔꯦꯅꯦꯀꯣ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯏꯄꯥꯒꯤ ꯏꯆꯥꯅꯤꯗꯅ ꯑꯁ ꯉꯥꯁꯤ ꯆꯥꯎꯔꯦ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯉꯥ ꯆꯥꯈꯤꯗꯕ ꯑꯩꯅ ꯏꯁꯥ ꯁꯣꯟꯖꯜꯂꯛꯄ ꯊꯕꯛ ꯆꯠꯈꯤꯗꯕꯗꯒꯤꯅꯤ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯑꯣ ꯅꯨꯡꯁꯤꯗ ꯂꯥꯏꯔꯕ ꯐꯅ ꯆꯥꯅꯤꯡꯂꯕꯁꯨ ꯆꯥꯕ ꯐꯪꯗ ꯑꯔꯩꯕ ꯈꯔ ꯊꯣꯡꯂꯒ ꯆꯥꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯦꯟꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤꯅꯦ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯑꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯁ꯭ꯋꯥꯏꯗꯅꯦ ꯁꯩꯔꯦꯡꯒ ꯑꯃꯨꯛ ꯊꯤꯗꯅ ꯂꯩꯕꯤꯔꯅꯣ ꯉꯥꯗꯣ ꯑꯩꯁꯨ ꯈꯔ ꯌꯦꯡꯒꯦ ꯀꯔꯥꯏꯅꯣ ꯏꯁ ꯁꯤꯗꯤ ꯆꯥꯎꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯤ ꯌꯥꯜꯂꯛꯏꯗꯨꯕꯨ ꯈꯨꯗꯥꯡ ꯆꯣꯛꯊꯗ꯭ꯔꯣ ꯆꯣꯛꯊꯩꯌꯦꯃ ꯑꯗꯨꯏꯁꯨ ꯌꯨꯝ ꯐꯥꯎꯗꯤ ꯌꯥꯜꯂꯒ ꯄꯨꯔꯛꯏꯅꯤ 이마가 사키가수 칸나드라버니나 이상세 mahau leina hauna sa phangnanina ai wakhal yam noi laini khangabo imagi bungo apangbau nan ke isa se ne tan sak saba phanghandrabani do nama ina thabak halae ngyak pothaja dau do
ꯑꯩꯅ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯟꯕꯗꯨꯗ ꯏꯆꯥꯅ ꯊꯕꯛ ꯋꯥꯔꯨꯕꯗꯨꯗ ꯇꯥꯅꯤꯡꯗꯕꯒꯤ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯕ. ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦ. ꯍꯌꯦꯡ ꯁꯤꯔꯁꯨ ꯂꯩꯔꯩꯄꯥꯛꯇꯒꯅꯦ ꯆꯠꯄ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ. ꯖꯣꯝ ꯅꯤꯡꯊꯧꯅ ꯃꯩ ꯈꯪꯅ ꯉꯧꯗꯧ ꯃꯥꯜꯂꯤ ꯏꯃꯥꯗꯤ. ꯖꯣꯝ ꯅꯤꯡꯊꯧꯅ ꯃꯃꯥ ꯅꯪ ꯑꯣꯠꯇꯣꯏꯔꯥ? ꯃꯃꯥ ꯅꯪꯅ ꯖꯣꯝ ꯅꯤꯡꯊꯧꯗꯣ ꯑꯣꯠꯇꯣꯏꯔꯥ ꯑꯃꯗꯤ ꯇꯧꯗꯧꯔꯦꯀꯣ ꯁꯤ. ꯏꯆꯥꯁꯦ ꯊꯕꯛ ꯍꯜꯂꯛꯄꯩ ꯋꯥꯔꯝꯕꯅꯤ. ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯍꯟ. ꯉꯥꯁꯦ ꯑꯩ ꯁꯦꯝꯕꯤꯔꯒꯦ. ꯍꯣꯏ ꯄꯥꯕ, ꯑꯗꯨꯗꯤ ꯑꯩ ꯃꯄꯥꯜꯗ ꯈꯣꯡꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯈꯤꯒꯦ. ꯗꯣꯖꯣꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯃꯄꯥꯅ ꯉꯥ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ. ꯃꯃꯥꯗꯣ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯁꯤꯡ ꯆꯥꯛꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯁꯦꯝꯕꯤꯔꯤ. ꯃꯧꯋꯥ, ꯅꯪꯕꯨ ꯏꯃꯥꯗ ꯁꯥꯎꯕ꯭ꯔꯣ? ꯁꯥꯎꯅꯤꯡꯂꯁꯨ ꯁꯥꯎꯔꯣ. ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯃꯣꯏꯌꯦꯕ. ꯉꯝꯒꯗ꯭ꯔꯅꯤ ꯅꯪꯕꯨ? ꯑꯩꯅꯕꯨ ꯏꯃꯥꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯩ ꯏꯃꯥꯗ ꯀꯩꯁꯨ ꯁꯥꯎꯗꯤ. ꯅꯃꯧꯒꯤꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯃꯧꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ. ꯄꯤꯅꯤ. ꯏꯃꯥꯅꯅꯦ ꯄꯤꯅꯤ. ꯑꯗꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯥꯁꯟꯅꯕꯗꯨ ꯇꯧꯔꯛꯂꯅꯨꯀꯣ. ꯑꯩꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯡꯁꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤꯀꯣ. ꯏꯃꯥꯁꯨꯅꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯖꯔꯔꯣꯏ. ꯅꯪꯅꯗ ꯐꯖꯅ ꯅꯤꯇꯤ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯋꯣ. ꯍꯣꯏ ꯏꯃꯥ, ꯄꯨꯝꯅꯃꯛ ꯁꯣꯏꯗꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ. ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯒꯤ ꯏꯃꯥꯅ ꯅꯃꯣꯏꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄ ꯍꯧꯕꯤꯔꯣ. ꯏꯃꯥꯅ ꯊꯨꯝ ꯈꯔ ꯀꯟꯕ, ꯃꯣꯔꯣꯛ ꯈꯔ ꯀꯟꯕꯅ ꯄꯥꯝꯖꯩ ꯄꯥꯝꯖꯗꯦꯗꯣ ꯍꯥꯏꯕꯤꯔꯣ. ꯑꯩꯁꯨ ꯁꯣꯏꯗꯅꯕ. ꯍꯣ, ꯑꯩꯒꯤꯗꯤꯅꯦ ꯌꯥꯔꯦ. ꯅꯈꯣꯏ ꯄꯥꯕꯁꯦ ꯃꯥꯗꯤꯅꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯔꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯀꯟꯇꯛ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤ. ꯃꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗꯨꯗ ꯏꯃꯧꯅ ꯊꯣꯡꯉꯣ. ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏꯗ. ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯕꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ. ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦꯀꯣ. ꯑꯆꯨꯝꯕꯅꯤ. ꯃꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯤ? ꯌꯦꯡꯂꯨ ꯃꯥꯏꯀꯩꯗ ꯅꯨꯡꯉꯥꯏꯕ ꯃꯀꯥ ꯂꯥꯝꯕ ꯋꯥꯈꯜꯇꯅ ꯄꯤꯛ ꯊꯟꯕꯅꯤ. ꯃꯅꯦꯝ ꯃꯃꯧ ꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯁꯥꯈꯤ ꯑꯃꯗꯤ ꯉꯥꯟꯕꯤꯒꯨꯝꯅ ꯃꯥꯒꯤ ꯃꯔꯥꯜ ꯌꯥꯅꯗꯨꯅ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯅꯨ.